Indigo gi flights cancel toribasigi excel loroidabagi maram kari lebagi haina DGCA na so cost notice issue tawkre hawkiba chayol amagi matam asida Indigo gi maikaidigi paktakna flights cancel tawduna miyamda khudong sahanriba kaya asigidamakta excel loroidabagi maram kari lebagi haibadugi matangda pungkun marigi manungda chapsaba pakom piraknaba DGCA gi maikaidagi Indigo gi CEO da so cost notice issue tawkre Director General of Civil Aviation DGCA gi maikaidagi Indigo gi CEO da issue tawkiba notice adu da haribadi airline asi mapung fana manage tawbagi daita asi CEO na oiribani CEO gi maikaidagi mathau ningthina pangthok tabana passenger kaya da khudongsa da basing mayok naribani marumaduna CEO gi mathakta excel loroidabagi maram kari lebagi haibadu pungkun mari gi manungda khangalakadabani Indigo gi management gi maikaidagi lairiba issue asi serious oina lauduna thabak paikhatrabadi DCGA gi maikaidagi khudakta gi mathau taba thabak sing pakhalagani Thadok asigi matangda DGCA gi maikaidagi Miyoi marina saba investigative committee ama semle loyana pungkun mari chupna thabak tawadaba control room amasu hangle haire DGCA gi maikaidagi nauna semkhiba Member Mari Inquiry Committee asida Joint Director General Sanjay K. Brahmane, Deputy Director General Ahmed Gupta, Senior Flight Operation Inspector Captain Kapil Malik amasung Flight Operation Inspector Captain Rampal Yaure, Committee asigi maikaidagi mathau taba regulatory enforcement action lokhatpa yanaba amasung institutional strengthening gidamakta numit 15 gi manungda masigi finding amasung recommendations sing DGCA da submit tawgani madugi matung inna DGCA na Indigo gi mathakta mathau taba action sing adu lokhatkadabani hari amaromda ngarang nomaijing nimita su Indigo gi flight chahum Henna cancel tawkibadagi operational distribution da chauna akaiba mayoknare Indigo gi flight sing cancel tawbagi watok asi ngaranga thana numit tarung ni sure maraksida Indigo gi maikaidagi leiriba crisis asi monitor taunaba amasung singnaba kaya ama mayoknariba asi mapungfana laksinabagidamagta crisis management group ama semle hari derigi Indira Gandhi International Airport ke maikaidigi Indigo gi operational crisis asiga mari lenena passenger shingi oina nauna advisory ama issue tawkre loina passenger shingna khudongsa da mayoknabagidamagta airport tatringai mamangda makoigi airline gi khwaidigi latest soiba flight status sing adu check tawnaba khangankre Indigo flight sing paktakna cancel tawkiba asigi yenglaga SpiceJet nang ngarangi oina ahenba flight kunithoi service tawragani hairi Central Myanmar da military junta na airstrike tathabada Miyoi 19 Leikhidre kun Henna Sokle Myanmar gi election naksulakpaga loinana military junta amasong rebel singi marakta mungnabagi sanga si hengalakli rebel singi maikaidagi su mikhal asida mirep oiba kaya kidnap tawbagi thawong kya chathari maraksida hawkhiba irai numita military junta na Central Myanmar da airstrike tathabada Miyoi 19 hatkre kun Henna asok apanang lehairi local administration official gi report matung innadi hawkhiba irai numit ki numidang waramda Myanmar gi Sagang region gi Taban Township ta military junta na airstrike tathabadagi misimina gi thawdok adu thokibani military junta gi maikaidagi bomb ani thaduna airstrike tathakhiba matam adu township adu da mi yamna kungna leiba matam oibana misimina gi sang adu wanga thokibani airstrike tathakhiba thawdok matung minute 15 leiraga rescue workers sing mafam adu thunglakhe bomb thadarakhiba adu da Miyoi 8 mafam adu da seke aduga 13 na hospital da pukhatlaba matung da laikatnaba ngamdana sikibani thawdok asigi matang da military junta ge maikaidagi statement ama tafangdokpa laitre hawkhiba me tha da su Sagang division da airstrike thaduna angang kunjang na Miyoi 12 hatkibagi thawdok laikre hairi Gawagi nightclub mai sakpada tourist mari yauna Miyoi 15 sire inquiry tawnaba order tawkre ngarang ayu anganba North Gawagi Arkoragi Romeoland laiba nightclub bridge khangawdana mai chakpagi thoramda tourist mari yauna Miyoi 15 sire sibasing adu ayambana club asigi member amasung official singni thawdok adu LPG cylinder gas nama hawrakkibadagi oiramba yai haina thaznari maraksida thawdok asigi matangda Gawa chief minister na thawdok adu matau karamna thokibano haibadu khangdoknaba full inquiry chathanaba order tawkre authority ki report matung inna khangawdana mai chakpagi thawdok aduda Miyoi 3 maina tamthina chakpadagi Leikhidabani adu atai lemhori basing aduna mai chakpagi
adudagi tholakhiba maikhusing aduna sor honba ngamdabadagi lekhidabani ahanbagi oina chathaba inquiry da lekhidabasing adugi manungda tourist mari amasung employee 13 yaure haina confirm tawre atopa taret amasu verify tawna bahonari thawdo aduda asok apan nangkiba miyoi tarukna manak nakpa hospital da laikatnari laibak thiba thawdo adugi paw hekta baga gawagi chief minister Pramod Sawanna thawdok thokpham chatuna hakthengana yengsinkhre loinana thawdok adu Leikhidre imung manunggi awabadasu thamoi sokna saruk yari haina phongdokkhre chief minister gi maikedi gi makhatana mehaulang pok adu matau kramna thokibano haibadu khangdoknaba full scale inquiry chathanaba khangankhre maruaina nightclub adu fire safety norms ngakna satpra amadi building adugi regulatory standard adu maintain tawbra haina khangdoknaba akanba instruction pikre karigumba norms sing asi ngakna salamdrabadi maduda general singe mathakta matik saba legal action logani hain lauthokre adubu ahan bigi oina sathagiba investigation gi report matung inadi nightclub asi mathau taba permission sing adu yawgana chalairambani building asi matang wasana daba oibana madu sindoknaba local panchayat amasung gowa control zone management authority na demolition notice tharakhiba leikre adubu director of panchayat na order ama set tawraga leirakhibani hairi prime minister Narendra Modi gi maikedi gi su thawdok adu yamna nuaitaba phongdokre loinana thawdok asi ana amasung aso apan nangkiba singi imung manungi awabada saruk yari hairakli voters singna candidate singdagi sel laukthokpagi mahut mateng pangsilaga election thengna hansi kalachan election da candidate oigadaba singdagi voter singna sel lauktholaga mikhal thengna hanbagi mahutta candidate sing aduda voter singna angamba mateng pangsilaga mikhal thengna hansi masina candidate aduna mai paklaba matungda kendra asigi miyam amadi state asigi imung singda thamoi senga thabak tawba ngamgani haina senior development committee kaksing khunawgi president KS Kalachan na phungdokre wafam asi committee asigi mijing makhada kaksing khunawgi tongan ba miyamna masamasagi mayumda lokpa phawsing kainaduna sugnu kendrada lakadaba election da mirep oinaba thorang tawriba M Binota mateng pangbki thoramda phongdokhibani committee asina sinduna tha khudingi pangtokpa leader meet ki thorangga punna M Binot ki mayumda pangtokpa thoram aduda Kalachana makhatan hai Manipur da haukiba chahi kya asida chanabi ama oina kanagumba miyoi amana election da mirep oina ba tholakpa matamda voter singna onsinduna sel lauthokpa yauna tongan ba thabak kaya tawhanduna lakli masina maram oiraga candidate aduna hayeng election da mai pakrabasu thabak tawbugi chang yamna watli asigumba fibam asi uraba matungda committee asina haukiba chahi kya fibam sokna laklaba suknu kendra asida awanba ama puraknabagi pandamda handaki mikhal asida mirep oina ba thorang tawriba M Binota ahan boina yamlaba fawsing asi mateng pangbani makhatana su committee asina kendra asigi miyam maru oina kaksing khunawgi miyamga khusamnaduna kendra asida afaba mihut khanaba thabak kaya pakhatkigani maram asina miyamna su committee asina pakhatliba thabak sing asida mateng pangsingduna sugnu kendra asibu Manipurda tamjanafam oiba kendra ama ohelasi haiki amaromda ngarangi thauram aduga mari lenena social worker M Binot na hai kaksing khunawgi miyamna mahakpu thajaba thambiduna mateng pangba laklibase mahaki maikaidagi su yamna haraujai loinana ngasi miyamna thamliba thajabasing asi mahakna kaidonungda manghalloi karigumba laibak phaduna lakadaba election asida mai paklaba ngasi hiram kayada sothaduna leiriba suknu kendrabu Manipurgi atei leiriba kendra singdagi mangjin thaba kendra ama ohenna bhonagani haiki narangi thauram aduda BJP kaksing district president KS Hayes Indubala BJP Suknu Mandan ki President M Navachandra Kaksing Khunau Municipal Council ki Chairperson KS Hayes Laima amadi Chatol ki President Syam Yauna maroiba miyoi kya saruk yakhe Miyam amasung security forcing punna chatminaduna santi lakna bahona minasi Premjit irang mayoknari bus state security forcing amasung miyam punna chatminaduna santi lakna bahona minasi CRPF amasung security forcing gi Maikaidagi Civic Action Program gi makhada lamdam asigi miyambu angamba thakta mateng pangnabasu honari haina
ngasi sama kun battalion CRPF amadi Maklang Youth Development Club Imphal West ani na puna sinduna Maklang Football Ground da pangthokiba Civic Action Program da chief guest oikiba CRPF ke DIG Has Premjit na pangtokre Civic Action Program ge makada Maklang Village ki oina miyam tinba maruaiba jaga singda numidangi matamda chathok chasin tawbada henna nungaina ba amasung overall community development ga mari lenena solar street lamp ni pan khusinnabagi tawram aduda DIG Has Premjit na makata na haikibada Bharat Sarkar ki Ministry of Home Affairs na Civic Action Program ki makhada CRPF na leidiba jaga sing adugi miyam na thengariba award apa sing amadi Mapuroibal Leikhidre singda mateng panguna lakli masigi manung sanna irang leidiba state asidasu CRPF ki maikedegisu Civic Action Program ki makhada miyam amasung CRPF puna sabminaduna santi thamnabagidmakta program asi pangtokpani Loinana force asigi mapung oiba pandamdi security force amasung local miyam gi marakta aset pamari thamna bohanabani ngasigi thauram asisu force asina santi amasung tangdulai taba phibam ama thamna bohanabagi mahuta region asida socio economic development ye lamda mateng kya pidna force asina miyam gi damakta kathokna honorable sing adu mayek sengna khanghanna ba honabani 120 Battalion CRPF ke maikedige local miyam gi yaifana ba hona bagaloina batal asiga mapung phaba cooperation leinana ba miyam gi yaifana ba thabak kaya amasu paikhat khigani haike MYDC football ground pangtok ki ba thoramuda 120 commandant CRPF ki commandant Rajiv Losan 30 Battalion CRPF ke second in commandant Sandeep Rias Samakun Battalion CRPF ke second in commandant Manish Raman, assistant commandant L Bandemo, Obung Battalion asigi assistant commandant Sudhir Kumar Maklang, PHSC ge medical staff sing SHO Pasoi amadi lamdam adugi Miyoi kya sarugya ki Thauramadu hokdokpada lamdam asigi nupi singna Manipur gi state song ama oiriba sanalaipak Manipur shaisak pagal loinana Zagoi isai kyasu wutki hairi. Pretoria da Miyoi mathoi kaptuna hatkre South Africa gi Pretoria da leiba hotel amada masakhang daba gunmen ahumna Miyoi mathoi nongmaina kaptuna hatkre hotel da sakhang daba singna mathong maram khangdana nongmai kapsilakpada Miyoi mathoi siraga taramarina asok apan nangki South African police na thaudok adu chenari ba Miyoi sing fanaba thorang lokhotpa hokre Local media gi report matungina thaudok adu ngasinonga lamdai pung mariga minute 15 tabada thokibani thaudok adu gi pau hek phangbaga forensic amadi ballistic expert sing yawba team ama mafam adu jangsinki January ba attacker Miyoi ahum gi khongul liba hore haina South African Police Service ki national spokesperson Brigadier Italenda Martina agency sing da phongdoki